Image Paodam Yang Tabidi Basambu Yumnam Anuradha Devina Ikonona Krumzari. Housing Maroiba Pauda. Aikuigi future generation Kanana Bukidamakta Lokta Kansi Haina Forest and Environment Minister Awangbo Nimaina Haikre. Arambam Somrendogi Kulak Suba Lekidabagi Ningsing Tauram Pangtona Craig. Loinana. Kedanat Reconstruction Project in Matangda Prime Minister Narendra Modi ga Uttarakhand State Government ka video conference ke Kutangda Warisana Craig. House of Pausanuna Pizari. Nauna Forest and Environment Amasung Sericulture Minister Oiraba Awangbo New Maibu Opagitaram Ma Local Development Authority LDA na Sindana Pangtokre. LDA Secure Office Building Complex ta Pangtokiba Taramduda Minister Awangbo New Maina High Loktak Pad Asi Manipur Gitawaini Manipur Giching Amasung Tamda Ising Pangdabagi Pinanaba Resource Oigani. Loktaktagi electricity nga amadi tongan ba kanaba kya fangli aikoigi future generation ase kanana bagidamukta loktak kansi hainasu minister na phongdoki ngasigi thoramda saru yakhiba LDA gi chairman L Susan Rona High Loktak Pat kanana ba miamna lam khopsan bidanaba apel tobagaloinana lamdam asida ichang isauge awaba toina mayongnari base thoktanaba loktakta maru ena taba turen marin sing tengbagi thabak Manipur ge Chief Minister gi lisang makhada chathaba haure tha ani ahumgi manungda loisilagane haiki Minister Awangbo Nimaibu okpagi tharambadu Additional Sub Secretary MH Khan amadi LDA gi makokthongba official singsu sarugyaki Loktak kanba Loktak semba habisi akhoi Manipur gi praja gi life and future semba chapmane hane ngasi Loktak ase tourist signal laga yengbi anabam from semba to the secondary na ba but this is also one of the prospects that akhoi Manipur puja singna natra government na yam kana yengi mo permanent maram Ngarang athengbada Zeninski VRDL da nauna miyoi manga amagasu COVID-19 positive oiduna status sida COVID-19 ge apunba kamphang case chahunga mapan sukre masigi manungda miyoi humputaruk laichen asitagi recover tawangam kre hausuk phawda state asida active case sanigan reform doi leidi COVID-19 command control room dage health department ke additional director su oiriba department asige wangang loi Dr. Khoirom Sachikumar mangang na ngasi ayu pung taramatoi phawda thadorakpa report ta ngarang numidang pung taramatoi ga minute nipu manga phawda rims ke VRDL da sample chanipan ga humpunipan test obada sample punama negative oire adum oinama Zeninski BRDL da sample sing test obada Imphal East ge mioi manga COVID-19 positive oiba thengnare nauna positive odaklaba sing mapandagi halakpa ngaktani positive oiriba sing COVID kya da puraktuna leng chathana ba sem saba haukre haujak phawda state asida COVID-19 ge test punna lesang taramapan ga chanipan yangkhai mari tawangam khre hairi Jiri Development Organization ZDO ge conference holder ngasi tungan ba lupsing ZDO Jimpal PPANL kada amadi MSUNA punna khusinna duna kullak suba lamyan ba Arambam Somarendra ge laikhidabage ningsang thoram bangthokre thoramatuda Arambam Somarendra ge photo da leishu kanake lockdown na maram oiraga thoram ase maminge oina leishu kalaga pangthoke loinana haidba tungan thoram asiga mari leinana Jiribam railway platform da mapante station dagi Manipur da lakhiba Manipuri itin inausangbo screening team da sarugya khiba JDO ge volunteer sing da JDO na ngamjaba kudon pod amamam supiduna ikai khumnabo utke Kumzali singani ge junge tang tarada Kurai Salantonda pangthokiba leipake achoba khanan nenebagi mefamba amage wanganglingai da sakang daba singge nongmai gulina panduna sangnai aiba amadi miyamge luchingba arambam samrandongi punsi lomkibane
Numitina lakpada Patriotic Writers Forum Manipurna awangba thakta ikai khumnazari. Wapamasi ngasi Patriotic Writers Forum Manipurna sinduna nungsi call a pakta forum asina sinduna pangthokiba kunsuba arambam samrendo lekidabake nengsing thoram da saruk yakiba forum sege secretary Rakesh Nauremna pungdokibane. Forum ke vice president Sobita Mongzamna lusingduna nungsi call pakta Kiliba Arabal Samrandagi mitamda hekat tamduna minute ani to mina leptana ikai kumnabakaloina na pangthokiba ningsing thoramaduda Rakesh Nauramna makatana pongdokibada Arambam Samrando tasengnamak kunai sibu awanba kunai ama semba pamzaba sangnai aibane theater activist ne sumang lela amade martial arts ki damak mapunsi kathokiba luchangba amani Mahak Manipuri film ge Puari Oiriba Lisangam Samapan to Humbutra Nitoi ge April ge Tangka Mapanda release Taukiba Ahanba Manipuri film ge script writer ne Mahakumba Ama Laikidaba Numit Sida Ngasigi Miron Sina Ningsingba Haibasima Topam Topa Amani Haina Pungdorkli Lamyanba Miyangi Tamohol Miyangi Singba Lusingba Sina Pamzeramba Manaba Kunayama Siamik Wakaluna State Punna Todang Yamina Siaba Wakula Sigi Pandam de Pangtok Javani Aramam Samendra Gomba Laipaki Kanba Laipaki Nama Kanna Tabak Matona Kamu Takta Pungsi Kamna Kiba Gomba Lusingba Magi Masima Ningsing Toroma Pangtok Baibasa Nasigi Miron Sigi Yamna Tangai Fatana Tokam Topa Amani Kalakanda Masigi Toromasi Patriotic Writers Forum Manipuna Mapo Wamba Taki Kai Nazabagalana Pangtok Saba Ngasigi Thoramatuda Forange Founder Secretary Oshi Maira Finance Secretary NS Singh Executive Member Singh MK Ilawar CH Rambir Amadi Laimujamp Pratapsu Sarugaki Manipur gi ngamkhai kaibi yaroi haiba ihauda athoba athobi taranipana yatakhiba mafam kekropata ngasi triple N na lamtu sengkre Lesangani Amada Bangkok Declaration da without territorial limit haiba wahe ohomba Europana maramba oiduna ngamkhai gidama athoba athobi taranipana thawai ge pontha peki haiba numit asibu Manipur ge apunbage saktam kanban numit amani haina amuko amasung UCM na leptana satharakba haikat lekat tambage thoram asigi sarukama oina ngasi triple N na lamtu sengbakloina na wahi pambi khara thakre Triple N lup asinasu matam pombada lebake oiba apunbage wakal samgat minabada amade ngamkhai kannaba achawa thodang logane chakolapage kham thenglaba matam asida iramna masida leiriba nupi oibi kayadi masage aning apama phawba phongdok jaba ngamdana yumge phalang mari manungda hawjak phawba leire women empowerment amade gender quality ase maming khakta oina leiduna thabako oina pangthopa ngamdana leide khungang amade sardasu lairik laisu heiba haitaba ina khunba khundaba khaidana nupi angange miot minai leptana chathare kunai ama chakhopada nupi ge achowa thodang kallai haibase miyamna yabire asegumba mapango eba thodang asibu thabako ina pangthongna ba honabada triple N na angamba thodang lawjagani haike Women to Cooperative Weaving Society Limited Pauna Lakshmi Bazaar Masaji Rota Lairiba Society Asina COVID-19 ge Saiteng Nanglaba Iramda Masida Maru Aina Frontline da Thabak Tauriba Loinana Lockdown Manung Sida Lambida Satuk Sachan Tawbada Asawa Tawang Lauriba Imphal East Imphal West Amasung Nambol Bazaar ge Akoibada Duty Tauriba Police Personnel Singda Jamna Thangnaba Amadi Marks Yantokre Ngasi yantoliba marks asi weaving society asina sajiba phina tubani haiba marks asi makata nasu yengkhegani hairi Sugunu Kendragi MLA ke Ranjina Mahaki ahumlak suba oina Sugunu Kendragi oina Lairiba Quarantine Center ahom kakseng kuna college ZNB Sandumba Achoba Umatel Amadi Sugunu Guest House da Lairiba Quarantine Center singda Lairiba inmate singi Chana Thangnaba Cheng Yauna Darka Leba Kudimak Amadi Sel Oina Lupalakama MLA ge Maike dege Mateng Pikre MLA ke Ranjina Maki Sugunu Kendrage Praja Sangidamak Pangliba Mating Asida Apenba Pokpagaloinana
Mioi Kiana MLA Selgi Mateng Panglakpa Amadi Tangnariba Atopa Kendroge Tongzau Kulge Ima Ibel Miamna Amadi Sugunu Kendro Asage Tonganba Mapam Singda Ladyba Ima Ibel Singna Punsinaduna Amadi Lanai Mioi Kiana Angamba Cheng Amadi Chana Tangnaba Polam Sing MLA da Matenka Panglakpa Sing Ado Quarantine Center Home Asida Polam Sing Ado Amok Kusinabagi Achamba Thoram Ama JNB Umachal da Pangthokre Thoram Duda Wangu Zilla Parisat Member M Romenasu MLA da Lupa Lising Yankai Amadi Quarantine Center Asage Darka Leiba Chak Thongnaba Sing Kila Ama Yauna Chengbek Manga Amadi Alu Thum Bek Amama Mateng Piki All Manipur Students Union MSU Kaksang District Committee na Kaksang District ke tonga ma mapam kiadage hidang manage polam sengka pagalabatungda ngasi mai thadoktuna mangangkrei ngasi MSU Kaksang District Committee ki Human Resource Development ke Secretary Soibam Thoibana phongdorakpada MSU mayai loisangi lamjing makada MSU Kaksang District Committee ki Thomi Singna ngarang dage hauduna Kaksang District ke Mapam Singda hidang manage polam sing talab sergeant churumna singba pagat page tabak ase haurakibane COVID-19 lighted sanduraktuna lockdown sataki bage kam thengna wanaraba matam asida ainasu yadraba hidang manage polam singa se kanagumba mioi kharana dealer kharana lona pusilaktuna yoliba singka asishu paganaba semsaba loire atuba matamda pagat page drive so satharagane Dukan singna so aina yadraba hidang manage polam sing makatana yonba lepio MSU Kaksang District Committee na makatana drive satharakpada yolamba thengnarabadi maduda thorakpa aphapatage Texak masa-masana pujagadabani haina so soibam thoibana makatana phongdarakle MSU Kaking District Committee ki thomi singna rang dagi hogduna leptana asigumlaba hojik lockdown gi khamthengna wanarba matam asida adugi matik karwar wala singna huranba Lona tobacco ki polam sing usalakpadagi ngasi MSU Kaking District Committee ki thomi sing na drive chatharuba matamda adugi matik yamlago tobacco gi polam sing habadi talab sajan khaini surupna singba kayama ngasi MSU Kaking District Committee ne phagachare asigumlaba aina yadaba polam sing asi pusalaktuna ngasi dealer sing na dukan sing sida salai biduna adugi matik wanarba matam sida mamal tang yoliba sing ase makata na sum chathakigata taragadi MSU Kaking District Committee na tumina yenguna leibangam zaroi makata na so sidagi hena akan bakungang kaya sangsinjarakani amadi sidida karwawala sing sathariba thong sing ase MSU Kaking District Committee ne thengnaba taragadi maduda tholokpa daita masa-masana pujagadabani haina MSU Kaking District Committee ke makaidagi thamjare Hausai Paugi Marathana temba break amatang pizari COVID-19 tam chireba laisat asidagi ngakthoknaba aikhoi khudingmakna leingakna amadi akhang haisingna thamliba niti sing ngakna chasi leingakna laukthokliba lockdown gi wahan thoklahensi mask sizinaba khutsa sanitizer natraga sapona sengna hamdokpa amadi social distancing kawiganu loinana front line da thabak tawriba singbu ikai khumnabiyu stay home stay safe break matung na mayambo taramna oksare Imphal More lambi ke khudeng thabi da leiba kunsuba asam rifles ke check post na ngasi ayopung mapanom tabada more romdage tolakpa Hyundai Creta car ama sector bada brown sugar ni chingnaba kg ohunga gram achohunga hunpuni panom yaram badage gari aduda tonglakpa mioi Mr James Wi-Fi chahi kunitoi son of Mr Landmang Wi-Fi Technopan district ke Konompai village Mr. Pomin Lampa Haukip Chahi Kuntramari Center of Thangman Haukip Ngamunoi Village Surasampur District Mrs. Namko Ting Haukip Chahi Kunmari wife of Mr. Mangmint Haukip Sangai Court Vlog Surasampur District Amadi Zubinaita Ama Yauna Punamioi Mariga Konana Fagale Haide Nakalamaramda Post Asimakna ngasi anganba ayu punga aniga makairomba tabada khudeng tabe village mayai chink lambi amada lumduna leiringai trerakta mioi amana chingnaningai oiba mongda blue machuge handbag ama paiduna lakpa ubadagi changduna bag adu check tobada brown sugani chingnaba gram chamriga taramanga yarombadagi fare haide draka konana faraba mioi adudi Mr Janka he Haukip chahi nipuhumdroi
son of L Jingkhang Haukip Morigi John Wang dagini hairi tungan tungan aphakalaba truck sing amadi miyoi sing adu ngasinung tent Mori police station da makatawa legal action laukhana ba khusina kre hairi Editors Guild Manipur ge member singna nungti ge chapong pathau ge hane editor oiramba em Madhu Mangolna lekhidabada awaba phongdokre Sri Madhu Mangolna emzu ge member ama oina Manipur da media chakonna batoramba thabak sing editor Guilds Manipur na singthabak loinana imung manung ge awabada su sadukya jari amadi lekhidabi ge thawaina isor ge khuyada bodharuna ba thongni jari haina Editors Guild Manipur ge cherona mana hairi Ngasiya yuk irum ningtho lai lambi lomi singna senda kaina duna sembagi thaba pangtokre lambi sembaduga mari lainana lamdong lambi community ge president Thoksom phi ibobina phongdokibada lambi ase ing lisingani taramathoida yan hana matamdugi ahalamal amadi lomi singna yamna wana honaduna lambi ase phawnaba honabiramke ngasi ngasi mak lambi ase lomi singna send khaiganaduna semjan sajanare lambi semba asida selgi mating pangbirakhiba puksen chauraba singbo thagachari haina phongdorakli ngasigi lambi semba aduda check nong mateng panglakhiba volunteer break fail ge proprietor at Nupurbu su thagatpa phongdorakli Kedarnath reconstruction project ki matangda Prime Minister Narendra Modi na yangsin krai Kedarnath amasung Badrinath Ladiba Senglaba mafam singi matangda Prime Minister Modi na video conference ke khudangda Uttarakhand state government ka wari sanakre Sangar sagaliba singka adu eco friendly amadi nature ge khal kahendanaba ohennaba Prime Minister na haiki thabak subada social distancing ge wafam su kakthok loidabani haina su mahangna panke Rambandagi Kedarnath phawbada leidiba holy place sing adu phajana yangsinaba amadi darkar oiba sing thabakta onthongnaba Prime Minister Modi na suggestion tawke Basuki talda lai khurumba lagliba singbo taramna opogumna leidiba Brahma Kamal Vatika Garden amadi museum ge development ge thabak tharam singi matangda sukhanake khananainaba aduda Uttarakhand ge Chief Minister Trivendra Singha Rawat amasung senior official singsu saruyake Rajasthan da coronavirus ki case masing hangalakpadagi state government na raja asagi interstate border sing punamak thingjing krai state aduda changlake haiba sing natraga state adudagi atai state sing da sakhi gadaba sing na state government dagi ayaba logadabani haibagi matangda order amathokre masagi matangda director general of police ML Latan haikebada state government singna no objection certificate paiba khaktamak Rajasthan de changba natraga madudagi thokiba yaragane airport singda railway station singda amadi bus stand singda police checkpost sing sangbana bakhangang kre hairi madugi namang district collectors amadi superintendent of police ta authorized pikre emergency situation khaktada atopa state singda sapagi ayaba pinaba su khangang kre Ngarang lai papupan numit khaktada mioi chahumga humpumapan COVID-19 na hanke migrant sing lakpa horak padage Rajasthan da laina asina nabagi masing jara jara hangalakhe haire Haujik aroibada maroiba pau omani pizari Aikhoi ki future generation kanana bagi damakta lokta kansi haina forest and environment minister awangbo nimaina haikre Arambam somrendo ge kulak suba lekhidabagi ningsing thoram pangthona krai loinana Kedarnath reconstruction project ke matangda Prime Minister Narendra Modi ga Uttarakhand state government ka video conference ke khutangda wari sanakre Image Paodam gasigi de matang sida loijare mieng tabiri bisangbo amukana kurumjari